Manipur da natana Malaya Masada COVID-19 gi laisat kana thengna duna international flight da natana domestic flight pawu thingjinduna laibak sinba thuna lockdown tawna badagi miyam na awab mayok na ringai da miyam gi nongmagi punsi da sangba potlm purkpgi mahutta tongan ma plane nek laga mioi kharana kwa mana purkpada miyam na angakpa phongdok na rili press na han ba phangba pawdadi imphal gi thknb international airport ta cargo plane ahum da yamlaba kwa mana amadi khaini na singban ni sagi potlm sing purakle haina takibani ado manoma ko nati plane anida kwa mana puraklaga amadana medical gi potlm sing purakpani haiba khangna rakhi Paugil khul amagi matungina ngasi numit yungba adwaida imphal gi thknb international airport ta tongan ba flight ahum Indigo Air Asia amasung SpiceJet thunglaki Indigo amasung SpiceJet na Kolkata dagi imphal da purakpani amadi Air Asia na Delhi dagi lakpani yamlaba kwa mana adu Indigo amasung SpiceJet da purakpani Air Asia adudi COVID-19 thengabada darkar oba medical item sing purakpani hairi kwa mana ke agency na flight ani adu lanai onu wairaga yamlaba kwa mana sing adu imphal tamna purakpani kwa mana sing adu yumnam hudrom dagi kamo koba amagi mingda delivery tawnaba purakpani kwa mana sing adu flight ani adu ki cargo chamber dagi hek putharakpaga tulihan police station ki kambuna phabani kwa mana adu Indigo gina cargo chamber adu ki tangkhai amadi SpiceJet ki cargo chamber pik thana purakpani hanasu pawgi likulasina makha tana phongdorli Amaromda MSF ki office ta ngasi numidang pawgi mifam amada mahai roilup asigi president bogi mayum saja na hai lockdown tawkhibana Manipur miyamna sana thaknaba amadi tangai phadaba polam sing phangnaraktabadagi awab mayok nariba asida aeroplane ani lanai ona wairaga state asita yamlaba kwamana tharaksi taraina loba ngamde wafam sida Manipur lengak nasu haksina lawdana lokhatpa yaba thabak lokhat piyu haiki ngasi phariba yamlaba kwamana sing adu miyam khangna state asigi Mari lenaba authorities na dispose tawgadabani hainasu mahana demand tawbaga loinana miyam gi punsi da sangdaba yadaba potlam sunataba nisagi potlam sing karamba phibam da puraklibano hainasu hanglakli charter flight ani da kwamana purakhrabasu akhanaba flight chinda COVID-19 thenabada mathau taba medical ki oba problem singdi lepali tena purakli COVID-19 thenabada darkar oba medical item sing ngasi tonga flight ani da imphal da Purakhre ngasi numit yungba adwaida Air Asia da yamlaba medical item sing puraga imphal gi thknb international airport ta thunglaki ei subana ngasi numidang pung taruklom tabada Indian Air Force ki IL-76 aircraft su ton 13 rongi medical item sing purakhiba item sing aduda PPE mask sanitizer hand glove amasung sodium hydrochloride na sing yauri amaromda malem gi tongan malaibak sing da sandokhiduna yamdrabada miyoi lak mapalom nahan khibag loinana miyoi lising humphum doirom si khraba COVID-19 gi laisat thengnabada state asida lokhatliba thabak sing mateng oinaba miyamna amadi tongan ba lup singna leptana dan tawnarakli Chief Minister gi COVID-19 relief funda ngasisu lanai miyoi amadi organization singna sen gi tengbang pinarakhi Sairak-sida lockdown thugaidana lambi da thorokpa miyoi changmani phutarok amadi gari samri humdraumdoi state police na ngasi tongan mafam singta pharaga lupa lising yankhai humdoi chamapan gi senpam fine thialaga mari lenaba magistrate ki mangda puthokre ADGP LO El Kailuna thadorokpa cherol amada COVID-19 sandorokpa thingna balaingak na lockdown amadi curfew thamduna mipum khudingmak yumdagi mapan thoktanaba khangan khraba matung state police na ngak senbagi akanma thabak chathaduna lagli ngasi siu curfew thugaiduna mapan thorokpa miyoi changmani phutarok gari samri humdraumdoi tongan ba district police na pharaga fine thian magolena mari lenaba district magistrate ki mangda puthokre hairi COVID-19 sandorokpa thingnaba state police na tawriba thabak sida miyamna su mapung phana mateng pibiduna yumdagi mapan thoktana leibiyu hana appeal tarokli